ꯑꯀꯣꯟꯕꯒꯤ ꯃꯃꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯄꯅꯤ꯫ ꯔꯥꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯋꯥꯍꯩꯕꯨ ꯍꯥꯏꯔꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯀꯣꯟꯕꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯃꯈꯣꯏ ꯕꯕꯥ, ꯑꯩꯁꯨ ꯃꯃꯥ ꯑꯃꯅꯤ꯫ ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯤꯛꯇꯣꯛꯀꯅꯤ? ꯃꯈꯣꯏ ꯕꯕꯥꯒꯤ ꯊꯧꯔꯥꯡꯗꯣ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯊꯦꯝꯅꯧꯔꯒ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯅꯤ ꯃꯃꯥ, ꯃꯥꯏꯀꯩ ꯈꯪꯗꯦ ꯏꯆꯥꯕꯨ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯂꯕꯁꯨ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯈꯣꯡꯐꯝ ꯆꯤꯠꯅ ꯂꯦꯞꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯥꯡꯊꯦꯡꯅꯕ ꯇꯥꯕꯅꯤ." ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯀꯤꯁꯣꯔ ꯊꯃꯣꯏ ꯀꯥꯏꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯅꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯃꯆꯥꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯩꯅꯔꯤꯕ ꯋꯥꯔꯤ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯕꯅꯤ꯫ ꯈꯜꯂꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯆꯥꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯈꯪꯉꯤ꯫ ꯈꯪꯅ ꯈꯪꯅ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯥꯗꯠꯄ ꯇꯥꯕꯅꯤ꯫ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯁꯨ ꯁꯅꯥ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯈ꯭ꯔꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯎꯅꯤꯡꯕꯒꯅ ꯊꯨꯝꯍꯠꯂꯦ꯫ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇꯪ ꯏꯀꯣꯏ ꯀꯣꯏꯅ ꯏꯈꯧ ꯂꯥꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯦꯟꯗꯕ ꯂꯤꯁꯤꯡꯅ ꯌꯣꯝꯁꯤꯜꯂꯕ ꯊꯃꯣꯏꯗꯨꯁꯨ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯌꯥꯝꯗꯨ ꯎꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯄꯒꯨꯝ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯦ꯫ ꯊꯃꯣꯏꯗ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝꯗꯨꯒꯤ ꯃꯊꯛꯇ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯛ ꯆꯛ ꯊꯤꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯟꯅꯔꯛꯄꯒꯨം ꯆꯩꯅꯥ ꯐꯥꯎꯔꯛꯏ꯫ ꯌꯦꯡꯅ ꯌꯦꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯏꯈꯤꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯂꯦ꯫ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯍꯦꯜꯂꯤ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯄ꯫ ꯈꯌꯥꯠ ꯁꯥꯡꯗꯣꯛꯂꯒꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯤꯠꯇꯨꯅ ꯑꯃꯨꯛꯇꯪ ꯀꯨꯔꯨꯞ ꯌꯦꯡꯉꯝꯂꯒ ꯍꯦꯛꯇ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯎꯄꯨ ꯃꯊꯛꯇ ꯅꯞꯄꯒ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯉꯥꯟꯕꯒ ꯁꯥꯌꯣꯟꯒꯁꯨ ꯁꯅꯥꯒꯤ ꯀꯥ ꯑꯣꯏꯗꯧꯔꯤꯕꯗꯨꯗ ꯈꯠꯅꯗꯅ ꯆꯪꯂꯛꯏ꯫ ꯁꯥꯌꯣꯟꯅ, "ꯀꯩꯅꯣ ꯃꯈꯣꯏ ꯏꯃꯨꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯒꯤ ꯋꯥꯐꯝ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯑꯃꯒꯤ ꯍꯦꯛꯇ ꯑꯃꯨꯛ ꯂꯦꯞꯁꯤꯜꯂꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯅꯔꯗꯤ ꯌꯨꯝꯁꯦ ꯊꯛꯈꯥ ꯑꯣꯟꯕ ꯇꯥꯕꯅꯤ ꯃꯁꯥꯅ." ꯉꯥꯟꯕꯅ, "ꯏꯕꯣ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯗ. ꯐꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯉꯁꯨ ꯏꯕꯥꯅꯤ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯉꯥꯡꯅꯁꯤ. ꯌꯨꯝꯁꯦ ꯅꯌꯨꯝ ꯅꯠꯇꯦꯅꯦ, ꯃꯤꯒꯤ ꯃꯌꯨꯝꯅꯤ. ꯋꯥꯗꯣ ꯈꯔ ꯇꯞꯅ ꯉꯥꯡꯉꯨ." "ꯍꯦꯔꯥ, ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯕꯅ ꯖꯥꯠꯅꯤ. ꯅꯪꯅ ꯁꯥꯗꯨ ꯁꯥꯔꯒ ꯈꯨꯗꯥꯡ ꯄꯥꯏꯔ ꯌꯥꯅꯕꯁꯤꯗ ꯑꯩꯁꯦ ꯋꯥꯅ ꯈꯥꯡꯉꯕꯅꯤ. ꯍꯩꯁꯛ, ꯑꯁꯨꯛ ꯀꯨꯏꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯂꯣꯏꯅ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯊꯕꯛ ꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯏꯕꯥꯅꯤꯅ ꯌꯨꯝ ꯍꯣꯠꯇꯅ ꯆꯦꯜꯂꯛꯀꯗ꯭ꯔꯣ? ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯅꯔꯤꯜ ꯌꯥꯎꯗꯕ." "ꯍꯣ ꯏꯔꯤꯜ ꯌꯥꯎꯕ ꯏꯕꯨꯡꯉꯣ, ꯅꯪ ꯂꯣꯏ ꯇꯧꯕꯤꯍꯧꯔꯣꯅꯦ. ꯑꯩꯗꯤ ꯊꯋꯥꯏꯁꯦ ꯍꯤꯡꯖꯅꯕ ꯌꯨꯝꯗ ꯆꯦꯜꯍꯧꯔꯒꯦ. ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯨ ꯗꯣꯁꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯅ? ꯅꯨꯡꯗꯥꯡꯅ ꯃꯔꯣꯜ ꯑꯃ ꯇꯝꯅꯔꯤꯕ, ꯃꯈꯣꯏꯗꯤ ꯀꯅꯥꯝꯇ ꯇꯥꯗ ꯃꯥꯜꯂꯦꯅꯦ. ꯑꯩꯗꯤ ꯃꯈꯣꯜꯁꯤꯡꯗꯣ ꯍꯦꯛ ꯇꯥꯕꯒ ꯇꯨꯒ ꯀ꯭ꯌꯥꯎ ꯀ꯭ꯌꯥꯎ ꯆꯣꯡꯉꯒ ꯑꯍꯤꯡ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯐꯥꯒꯤ ꯅꯠꯇꯦꯃꯤ. ꯅꯨꯄꯥ, ꯏꯕꯥꯅꯤ ꯊꯨꯅ ꯃꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯦꯜꯍꯧꯕꯅ ꯐꯅꯤ. ꯂꯨꯍꯣꯡꯕꯁꯦ ꯅꯣꯡꯉꯥꯜꯂ ꯄꯣꯛꯄꯥꯡꯕꯤꯕ ꯂꯥꯛꯑꯁꯨ ꯂꯥꯛꯁꯦꯕ, ꯏꯕꯥꯅꯤ ꯆꯦꯜꯍꯧꯔꯁꯦ." "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯃꯨꯊꯤ. ꯆꯦꯟꯒꯦ ꯍꯥꯏꯔꯒꯅ ꯅꯪ ꯀꯣꯛ ꯆꯦꯟꯈ꯭ꯔꯣ. ꯑꯩꯗꯤ ꯁꯤꯔꯁꯨ ꯃꯐꯝꯁꯤꯗ ꯁꯤꯍꯧꯔꯅꯤ. ꯏꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯏꯁꯥꯅ ꯉꯥꯛꯀꯗꯕꯅꯤ. ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯈꯩ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯝꯈꯤꯅꯤ." "ꯑꯦ, ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ. ꯏꯕꯥꯅꯤꯒꯤ ꯐꯅꯕ ꯍꯥꯏꯕꯁꯤꯗ ꯅꯪ ꯑꯁꯨꯌꯥꯝ ꯁꯤꯈꯥꯡ ꯈꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤꯁꯨ ꯃꯔꯨꯞꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯔꯛꯂꯅꯤ. ꯃꯈꯣꯏ ꯏꯃꯨꯡꯗ ꯅꯠꯇꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯏꯅꯕ ꯍꯧꯔꯛꯂꯅꯤ." ꯉꯥꯟꯕꯗꯣ ꯇꯥꯅꯤꯡꯗꯅ, "ꯑꯝꯇ ꯆꯠꯊꯣꯛꯑꯁꯦ ꯁ꯭ꯋꯥꯏꯗ. ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯩ. ꯍꯣꯔꯦꯟꯗꯤ ꯔꯪ ꯁꯪꯕ ꯃꯈꯥ ꯆꯠꯊꯗꯣꯏꯅꯤ. ꯆꯠꯅꯤꯡꯕ ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯁꯤꯜꯂꯛꯀꯅꯨ. ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯒꯤꯅꯦ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ. ꯆꯠꯅꯤꯡꯕ ꯅꯪ ꯆꯠꯈ꯭ꯔꯣꯀꯣ, ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯃꯅ."
ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯗꯤ ꯀꯦꯝꯇ ꯊꯧꯁꯥꯗꯕꯩ ꯃꯑꯣꯡꯗ ꯃꯊꯨꯟ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯥꯏꯌꯣꯟꯗꯤ ꯃꯇꯣꯝꯇ ꯄꯪꯄꯥꯗ ꯄꯥꯈꯠꯆꯩ꯫ ꯈꯨꯗꯛꯇ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯁꯤꯟꯅꯔꯝꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯒꯤ ꯁꯥꯊꯤꯅ ꯇꯥꯏꯑꯣꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯈꯠꯂꯤꯕꯁꯤꯁꯨ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ꯫ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯀꯔꯤ ꯇꯧꯔꯛꯄ ꯈꯟꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯒ ꯁꯣꯔ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯣꯟꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯇꯁꯦꯡꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕ ꯃꯤꯁꯛꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯒꯗꯧꯔꯤꯕ? ꯁꯅꯥꯗꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯂꯩꯅꯥꯗꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯤꯁꯣꯔ ꯍꯣꯏꯗꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯈꯣꯡꯂꯒ ꯈꯪꯒꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯠꯂꯤꯕ ꯍꯋꯥ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯖꯦꯜꯁꯨ ꯃꯤꯠ ꯀꯛꯂꯥ ꯑꯃꯐꯥꯎ ꯀꯨꯞꯇꯅ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯔꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅꯁꯨ ꯆꯥꯛꯅ ꯇꯥꯝꯅ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯆꯤꯡꯈꯩꯅ "ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯆꯟꯒꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ?" ꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯃꯆꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥꯁꯤꯡꯗꯨ ꯊꯨꯅ ꯄ꯭ꯔꯄꯞ ꯅꯣꯏꯕꯤꯔꯒ ꯃꯆꯟꯕꯨ ꯀꯧꯏ꯫ "ꯆꯟ, ꯇꯥꯕ꯭ꯔꯣ? ꯇꯥꯃꯣ ꯂꯥꯛꯑꯦ, ꯅꯃꯤꯠ ꯄꯥꯡꯉꯨꯁꯦ." ꯁꯅꯥꯍꯟꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ "ꯕꯨꯡꯉꯣ, ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯃꯁꯥꯁꯦ ꯃꯩ ꯍꯧꯒꯩ ꯁꯥꯒꯠꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯍꯧ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯗꯨꯋꯥꯏꯗ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅꯅꯦ ꯁꯥꯍꯨꯝ ꯈꯔ ꯃꯁꯥꯗ ꯐꯪꯂꯛꯄꯗꯒꯤ ꯅꯄꯥꯒꯤ ꯏꯕꯥꯅꯤꯁꯨ ꯄꯥꯈꯠꯅ ꯅꯪꯕꯨ ꯀꯧꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇ ꯇꯞꯂꯤ ꯋꯥ ꯉꯥꯡꯉꯝꯕꯤ ꯆꯥꯅꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯦ." "ꯕꯕꯥ, ꯒꯥꯔꯤ ꯑꯝꯇ ꯊꯨꯅ ꯐꯥꯕꯤꯔꯣ ꯆꯠꯆꯣ꯫ ꯑꯩ ꯗꯣꯛꯇꯔ ꯂꯩꯁꯦꯝꯕꯗ ꯀꯣꯜ ꯇꯧꯒꯦ." ꯄꯤꯁꯛꯁꯨ ꯊꯨꯅꯃꯛ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯍꯥꯊꯨ ꯄꯥꯈꯠꯅ ꯆꯟꯕꯤꯕꯨ ꯌꯦꯡꯕ ꯗꯣꯛꯇꯔ ꯂꯩꯁꯦꯝꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ "ꯗꯣꯛꯇꯔ, ꯍꯜꯂꯣ ꯗꯣꯛꯇꯔ, ꯇꯥꯕ꯭ꯔꯣ?" ꯑꯁꯣꯝꯗꯒꯤ ꯂꯩꯁꯦꯝꯕꯁꯨ ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯠ ꯇꯠꯂꯒ ꯈꯨꯝꯃꯛꯂꯝꯃꯤ꯫ "ꯍꯜꯂꯣ, ꯇꯥꯏꯌꯦ ꯆꯤꯡꯈꯩ." ꯑꯅꯤꯗꯨꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯄꯛ ꯇꯥꯅ ꯂꯩꯔꯤꯕ ꯃꯆꯟꯕꯨ ꯈꯨꯗꯛꯇ ꯄꯝꯈꯠꯂꯒ ꯃꯄꯥꯅ ꯄꯨꯔꯛꯄ ꯑꯣꯇꯣꯗꯨꯗ ꯍꯥꯞꯄꯒ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯄꯨꯂꯞ ꯇꯣꯡꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯃꯔꯖꯦꯟꯁꯤ ꯔꯨꯝꯅꯤ, ꯑꯦꯃꯔꯖꯦꯟꯁꯤꯅꯤ ꯍꯥꯏꯔꯒ ꯊꯨꯅ ꯌꯥꯡꯅ ꯄꯨꯁ ꯍꯥꯏꯒꯠꯂꯛꯂꯝꯃꯤ꯫ ꯄꯨꯡꯃꯨꯛ ꯆꯪꯒꯗꯕ ꯂꯝꯕꯤꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯄꯨꯡꯈꯥꯏꯃꯨꯛꯇ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯌꯧꯔꯛꯂꯤ꯫ ꯄꯥꯈꯠꯅ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯁꯤꯜꯂꯛꯂꯒ ꯃꯆꯟꯕꯨ ꯍꯤꯞꯍꯜꯂꯤ꯫ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯀꯣꯟꯗꯤꯁꯟꯗꯨꯗꯗꯤ ꯄꯥꯈꯠꯅ ꯄꯦꯁꯦꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯈꯨꯗꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯆꯟꯕꯤꯕꯨ ꯂꯥꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯁꯅꯥ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯃꯀꯣꯛ ꯄꯨꯕ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇ ꯅꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯁꯤꯡ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯃꯠꯇ ꯋꯥꯈꯜꯗ ꯈꯟꯊꯕ ꯇꯧꯗꯅ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯨꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕ ꯉꯝꯂꯅꯤ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯊꯧꯔꯤꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯁꯥꯏꯌꯣꯟꯒ ꯉꯥꯟꯕꯒꯗꯤ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯂꯒ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯋꯥꯃꯠꯂꯛꯇꯨꯅ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯀꯥꯎꯕ ꯃꯈꯩ ꯀꯥꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯁꯅꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯌꯨꯝꯗꯨꯗ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕꯨ ꯂꯩꯅꯥ ꯈꯛꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯑꯣꯏꯅ ꯀꯩꯊꯦꯜ ꯀꯥꯈꯤ꯫ ꯑꯗꯨꯝꯅ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯔꯛꯄꯗ ꯂꯩꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯅꯗꯨꯝ ꯁꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯕꯥꯅꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯂꯨꯅꯕꯒꯤꯗꯃꯛ ꯏꯈꯧ ꯂꯥꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯁꯅꯥꯕꯨ ꯈꯨꯠꯂꯝ ꯇꯣꯏꯅ ꯀꯧꯔꯛꯂꯤ꯫ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯅꯨꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯌꯥꯋꯥ ꯃꯤꯆꯩ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯨꯠ ꯀꯠꯇꯨꯅ ꯀꯧꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯇꯞꯅ ꯃꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯃꯕꯥꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯀꯌꯥꯕꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯒ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯅꯤꯡꯂꯛꯂꯦ꯫ ꯅꯣꯛꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯨꯕꯨ ꯑꯀꯤꯕ ꯂꯩꯇꯅ ꯃꯈꯧꯔꯤ ꯇꯝꯅ ꯍꯦꯛ ꯀꯨꯞꯁꯤꯟꯈꯤꯕꯒ ꯂꯩꯅꯥꯅ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯈ꯭ꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯄꯥꯈꯠꯅ ꯂꯩꯅꯥꯒꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ "ꯀꯅꯥ ꯂꯩꯕꯒꯦ? ꯗꯥ ꯁꯅꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ!" ꯃꯈꯧꯔꯤ ꯂꯥꯛꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯁꯅꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯣ ꯈꯣꯡꯒꯩ ꯀꯞꯂꯒ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯀꯟꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯤꯟꯕ ꯃꯈꯩ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯕꯒꯦ ꯈꯟꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯣꯡꯒꯠꯈ꯭ꯔꯤꯕ ꯁꯣꯔꯗꯨꯒ ꯂꯣꯏꯅꯅ ꯄꯥꯈꯠꯅ ꯁꯅꯥꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯝꯃꯛꯏ꯫ ꯀꯩꯅꯣ ꯃꯇꯥꯎ, ꯅꯪ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯣ? ꯀꯩꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯠꯄ ꯊꯕꯛ ꯇꯧꯏꯅꯣ? ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯀꯩ ꯑꯣꯏꯍꯧꯒꯅꯤ ꯅꯪ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯣ? ꯄ꯭ꯔꯄꯜ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ꯫ ꯉꯥꯟꯕꯒ ꯁꯥꯌꯣꯟꯒꯅ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗꯗꯤ ꯁꯅꯥꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ꯫ ꯃꯩ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯊꯃꯣꯏꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯪꯈꯥꯏ ꯇꯥꯅ ꯆꯦꯈꯥꯏꯈ꯭ꯔꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯆꯤꯟ ꯂꯦꯡꯕꯁꯨ ꯉꯝꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯗꯣ ꯄꯨꯗꯨꯅ ꯃꯗꯣꯝ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯨꯕ ꯋꯥꯈꯜꯗꯣ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯦ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯍꯜꯂꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯊꯟꯅ ꯆꯥꯈꯠꯂꯛꯂꯤꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯣꯛꯄ ꯀꯧꯕ ꯂꯩꯇꯅ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯅ ꯂꯩꯅꯥꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯅꯥꯗꯤ ꯁꯅꯥꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯆꯤꯡꯅꯒꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯤꯠꯆꯥꯅꯕ ꯉꯝꯂꯝꯗꯅ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯥꯎꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯗꯒꯤ ꯁꯅꯥꯁꯨ ꯁꯥꯎꯅꯤꯡ ꯉꯛꯁꯝꯗ ꯎꯆꯤꯜꯂꯝꯂꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯄꯦꯟꯗꯕꯅ ꯐꯨꯟꯒꯠꯂꯕ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯃꯈꯥꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯊꯦꯝꯖꯤꯜꯂꯤꯕ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯐꯤꯕꯝꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯁꯅꯥꯕꯨ ꯇꯞꯅ ꯀꯣꯟꯈꯠꯄꯤꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯖꯔꯨꯕ ꯂꯩꯁꯤꯗꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯕ ꯍꯟꯖꯤꯟ ꯊꯨꯒꯥꯏꯔꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯇꯝꯊꯤꯕ ꯁꯛꯂꯣꯟꯗꯨ ꯂꯧꯈꯤꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯥꯎꯕꯒꯤ ꯈꯣꯜꯂꯩ ꯈꯣꯟꯊꯣꯛꯀ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯅꯥꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯥꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯇꯝꯅꯕ ꯍꯧꯔꯛꯂꯕꯗ ꯉꯥꯅ ꯊꯥꯂꯝꯕ ꯕꯜꯕꯁ ꯑꯅꯤꯗꯨ ꯐꯦꯗ꯭ꯔꯦ ꯈꯞꯇꯨꯅ ꯌꯥꯔꯛꯇꯕ ꯍꯧꯔꯛꯏ꯫ ꯂꯩꯅꯥꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯣꯟꯗ ꯃꯃꯥꯏ ꯄꯨꯝꯕ ꯎꯞꯁꯤꯜꯂꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯕꯜꯕ ꯈꯞꯄꯒꯤ ꯃꯈꯣꯜꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ꯫ ꯇꯨꯡ ꯃꯥꯡ ꯅꯥꯛ ꯌꯦꯠ ꯀꯣꯏꯂꯩ ꯂꯩꯔꯒ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ꯫ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯁꯤꯡꯗꯨꯗ ꯄꯨꯜꯂꯞ ꯑꯣꯏꯅ ꯃꯈꯨꯠꯅ ꯑꯃꯨꯛꯇꯪ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯇꯨꯝꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯊꯣꯡꯂꯣꯝꯗꯒꯤ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯁꯥꯍꯨꯝ ꯆꯥꯎꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯀꯧꯔꯛꯏ꯫ ꯊꯣꯡꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯒ꯭ꯔꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯤꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯇꯨꯡ ꯍꯜꯂꯒ ꯊꯣꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯉꯩ ꯍꯥꯡꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯂꯨꯝꯕꯨ ꯁꯥꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯈꯪꯍꯧꯗꯅ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯂꯩꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯃꯨꯡꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯁꯤꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯁꯛꯇꯝꯅ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯅꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯗꯨꯅ ꯏꯃꯥꯎ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯣꯡꯊꯔꯛꯄꯗ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯌꯩꯗꯨꯅ ꯇꯥꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯃꯀꯣꯛꯇꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡ ꯃꯌꯥꯝꯅ ꯐ꯭ꯂꯣꯔꯗ ꯄꯨꯡꯉꯥꯡ ꯉꯥꯡꯉꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯣꯏ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯆꯥꯛꯂꯕ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯂꯩꯅꯥꯒꯤ ꯃꯊꯛꯇ ꯈꯥ ꯆꯤꯛꯂꯨꯒ ꯇꯣꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯩꯅꯥꯒꯤ ꯃꯀꯣꯛ ꯇꯝꯅ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯂꯩꯅꯥꯁꯨ ꯄꯥꯈꯠꯄꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯜꯂꯝꯂꯤꯕꯗꯨꯗꯤ ꯂꯩꯅꯥꯒꯤ ꯃꯀꯣꯛ ꯇꯝꯅ ꯑꯦꯝ ꯇꯧꯈ꯭ꯔꯕꯁꯨ ꯊꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯞꯇ꯭ꯔꯀꯥꯏꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇ ꯑꯣꯏꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯁꯥꯊꯤꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯏꯈꯦꯡꯁꯤꯡꯗꯨꯅ ꯂꯩꯅꯥꯒꯤ ꯁꯛꯇꯝ ꯀꯥꯏꯔꯕ ꯃꯥꯏꯊꯣꯡꯗꯨꯗꯁꯨ ꯄꯨꯛꯆꯨꯡ ꯆꯣꯡꯂꯝꯃꯤ꯫ ꯏꯈꯦꯡꯁꯤꯡꯗꯨꯅ ꯃꯃꯥꯏ ꯃꯃꯤ ꯈꯪꯗꯈꯩ ꯆꯣꯡꯊꯣꯔꯛꯂꯕꯗ ꯇꯝꯊꯤꯕ ꯁꯛꯂꯣꯜ ꯑꯣꯜꯂꯨꯔꯕ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜꯁꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯄꯒꯨꯝ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯛꯇꯨ ꯄꯥꯈꯠꯅ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯈꯤ꯫ ꯈꯨꯗꯛꯇꯨꯗ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯟꯖꯤꯟ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕꯒꯨꯝ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯖꯩ꯫ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯍꯦꯛ ꯃꯔꯦꯝ ꯈꯥꯛꯀꯤ ꯃꯅꯥꯎꯃꯛꯅꯤ ꯈꯜꯂꯒ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯦꯡꯊꯤꯅꯔꯤꯕ꯫ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯁꯨ ꯄꯦꯟꯗꯕ ꯂꯤꯁꯤꯡ ꯐꯨꯝꯗꯨꯅ ꯂꯩꯈꯤꯕꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯂꯧꯔꯛꯄ ꯃꯇꯝꯗꯗꯤ
ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯥꯕꯨ ꯃꯅꯥꯎꯃꯛꯅꯤ ꯈꯜꯂꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯍꯦꯟꯅ ꯗꯨꯝ ꯇꯠꯇꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯈꯠꯂꯛꯇꯨꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯇꯝ ꯑꯁꯤꯗꯇ ꯍꯦꯜꯂꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗ꯭ꯔꯕꯁꯨ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯑꯊꯤꯡꯕꯁꯨ ꯂꯩꯇꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯈꯣꯟꯖꯦꯜꯗ ꯃꯥꯏꯀꯩ ꯃꯔꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯛꯅꯤꯡ ꯅꯤꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯐꯅ ꯀꯟꯅ ꯍꯧꯅ ꯀꯧꯖꯔꯕꯁꯨ ꯈꯅꯥꯎ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯃꯔꯨ ꯑꯃꯐꯥꯎ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯏꯈꯨꯝ ꯍꯥꯡꯈ꯭ꯔꯦ꯫ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯂꯧꯔꯨꯔꯕꯁꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯕ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯊꯋꯥꯏ ꯃꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯂꯒ ꯏꯒꯤ ꯏꯈꯦꯡꯅ ꯏꯐꯨꯠ ꯅꯥꯔꯕ ꯂꯩꯃꯥꯏꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯂꯩꯅꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯖꯩ꯫ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯀꯔꯤ ꯃꯇꯤꯛ ꯃꯊꯧꯅꯥꯅ ꯂꯩꯗꯨꯅ ꯑꯍꯤꯡꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯂꯩꯅꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯗꯨꯗꯒꯤ ꯊꯛꯇꯣꯔꯛꯄ ꯂꯪꯂꯕ ꯃꯉꯥꯜꯅ ꯂꯩꯁꯤꯒꯤ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯂꯩꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯃꯨꯛꯇꯪ ꯅꯤꯡꯕ ꯀꯥꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯈꯨꯗꯛꯇ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯀꯤꯁꯣꯔꯒ ꯔꯥꯁꯤꯒꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒ ꯉꯥꯟꯕ ꯍꯣꯏꯅ ꯇꯝꯕꯗꯒꯤ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯣꯠ ꯆꯥꯎꯕꯤ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯄꯥꯈꯠꯈꯤꯗꯨꯅ ꯃꯤꯍꯨꯜꯒ ꯁꯨꯗꯕ ꯃꯈꯩ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕ ꯀꯤꯁꯣꯔ ꯍꯣꯏꯁꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯕꯁꯨ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯐꯅ ꯀꯨꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯂꯩꯅꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯛꯇ꯭ꯔꯕꯗ ꯔꯥꯁꯤ ꯂꯩꯅꯥꯒꯤꯁꯨ ꯑꯃꯨꯛ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯉꯛꯆꯥꯅꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯆꯥꯕꯨ ꯃꯄꯨꯔꯣꯏꯕ ꯍꯣꯏꯗ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯝꯂꯒ ꯀꯩꯗꯧꯔꯕꯒꯦ ꯈꯟꯅ ꯃꯐꯤ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯂꯩꯅꯥꯒꯤ ꯀꯥ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯍꯦꯛ ꯆꯪꯐꯝꯒꯤ ꯊꯣꯡ ꯑꯣꯏꯔꯤꯕ ꯑꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯥꯒꯤ ꯃꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯜꯂꯝꯗ꯭ꯔꯤ꯫ ꯁ꯭ꯋꯤꯠꯆ ꯕꯣꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯔꯥꯁꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯅ ꯃꯥꯔꯒ ꯃꯩ ꯊꯥꯡꯒꯠꯂꯨꯕꯅꯤ꯫ ꯕꯜꯕ ꯑꯇꯩ ꯆꯥꯛꯈꯤꯕꯒꯤ ꯑꯃꯠꯇ ꯉꯥꯜꯂꯝꯗ꯭ꯔꯦ꯫ ꯑꯃꯈꯛꯇꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯂꯩꯁꯤꯒꯤ ꯔꯥꯁꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯆꯥꯛꯊꯦꯛꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯔꯥꯁꯤꯗꯤ ꯃꯈꯣꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯩꯅꯥꯕꯨ ꯀꯧꯔꯛꯏ꯫ ꯕꯦꯃꯥ ꯕꯦꯃꯥꯎ! ꯍꯩꯃꯥ ꯇꯨꯝꯂꯤ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯣ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯕ ꯐꯠꯇꯦꯁꯦ꯫ ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯛꯑꯦ ꯍꯧꯒꯠꯂꯣ꯫ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯑꯃꯁꯨ ꯊꯦꯡꯅꯕꯒꯨꯝꯅ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯂꯩꯅꯥꯒꯤ ꯐꯃꯨꯡ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯒ ꯃꯈꯣꯡꯗ ꯀꯩꯅꯣꯃ ꯗꯨꯛ ꯂꯥꯎꯅ ꯀꯥꯎꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯈꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯂꯩꯅꯥꯒꯤ꯫ ꯃꯍꯥꯛꯇꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯊꯦꯡꯂꯨꯔꯤꯕ ꯄꯣꯠꯁꯛꯇꯨꯗ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯒ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯄꯥꯏꯈꯦ ꯆꯦꯟꯊꯣꯔꯛꯂꯒ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯍꯣꯏꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩ ꯀꯔꯤꯅꯣ ꯃꯃꯥ ꯋꯥꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ꯫ ꯃꯈꯣꯏ ꯕꯕꯥ ꯏꯆꯥ ꯁꯥ ꯀꯔꯤꯅꯣꯃ ꯂꯠꯂ ꯇꯧꯅ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯅꯕꯅ ꯌꯣꯝꯂꯕ ꯉꯥꯟꯕꯗꯤ ꯂꯩꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯔꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯅꯥꯒꯤ ꯀꯥ ꯇꯝꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯈ꯭ꯔꯦ꯫ ꯁꯥꯏꯑꯣꯟꯁꯨ ꯇꯨꯡ ꯏꯟꯗꯨꯅ ꯄ꯭ꯔꯞ ꯇꯥꯅꯈꯤ꯫ ꯃꯕꯥꯅꯤꯅ ꯍꯦꯛ ꯀꯥ ꯌꯧꯈꯤꯕꯒ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ ꯁꯅꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯃꯈꯣꯏꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯉꯥꯟꯕꯅ ꯃꯛꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯊꯥꯡꯒꯠꯂꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯂꯩꯅꯥꯒꯤ ꯇꯁꯦꯡ ꯇꯁꯦꯡ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯂꯣꯏꯅꯃꯛ ꯎꯅꯈ꯭ꯔꯦ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯁꯥꯁꯤꯡꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯅꯔꯝꯗꯅ ꯈꯨꯗꯛꯇꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅ ꯂꯩꯅꯥꯒꯤ ꯈꯨꯇꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯒꯦ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯊꯨꯝꯅ ꯊꯤꯟꯖꯤꯟꯈꯤꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯆꯩ ꯌꯣꯠꯆꯩ ꯑꯗꯣ ꯁꯅꯥꯅ ꯍꯥꯟꯅ ꯈꯪꯎ ꯎꯔꯨꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯂꯩꯅꯥꯒꯤ ꯃꯈꯨꯗꯥꯡ ꯇꯥ ꯄꯥꯏꯈꯠꯂꯒ ꯇꯨꯝꯂꯕ ꯄꯣꯠꯆꯩꯗꯨꯕꯨ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯈꯪꯆꯠ ꯁꯠꯇꯣꯛꯏ꯫ ꯂꯩꯅꯥꯁꯨ ꯆꯩꯅꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕꯁꯨ ꯈꯖꯤꯛꯇꯪ ꯂꯦꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫
ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯁꯥꯐꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯅꯩ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯌꯥꯡꯅ ꯄꯨꯈꯠꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯆꯟꯕꯤ ꯗꯣꯛꯇꯔ ꯂꯩꯁꯦꯝꯕ ꯃꯁꯥ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯈꯔ ꯇꯥꯔꯛꯂꯦ ꯆꯤꯡꯈꯩꯁꯨ ꯃꯔꯥꯡ ꯇꯧꯕꯗ ꯅꯨꯃꯤꯠꯇꯨ ꯃꯥꯗꯤ ꯁꯅꯥꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯒ ꯃꯆꯟꯕ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯒꯤ ꯄꯨꯊꯣꯔꯛꯂꯒ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯍꯣꯡꯖꯤꯜꯂꯦ ꯆꯤꯡꯈꯩꯗꯤ ꯗꯣꯛꯇꯔꯅ ꯄꯤꯔꯝꯕ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯗꯣ ꯄꯨꯔꯒ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯨꯅꯕ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥꯟꯕꯒꯤ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯅꯤꯃꯛ ꯇꯤꯡꯉꯛ ꯀꯩꯅꯣ ꯚꯥꯏ ꯃꯐꯝꯁꯤꯗ ꯋꯥꯍꯪꯗꯨꯃꯛꯅꯤ ꯆꯤꯡꯈꯩꯅꯁꯨ ꯍꯪꯅꯤꯡꯂꯤꯕ ꯆꯤꯡꯈꯩꯅ ꯐꯠꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯚꯥꯏ ꯑꯗꯨꯅꯤ ꯑꯩꯅ ꯍꯪꯒꯗꯕꯅꯤ ꯀꯅꯥ ꯅꯥꯔꯒꯦ ꯅꯪꯒꯤ ꯑꯩꯈꯣꯏ ꯆꯟꯒꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯥꯕ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯈꯪꯗꯦꯅ ꯅꯥꯔꯒ ꯅꯪꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯤ ꯀꯩꯒꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯚꯥꯏ ꯁꯥꯎꯔꯅꯨ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡ ꯇꯧꯕꯅꯤ ꯑꯗꯣ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯅꯥ ꯅꯥꯕ ꯌꯥꯎꯒꯦ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯝꯇ ꯀꯣꯛꯍꯜꯂꯣ ꯂꯩꯅꯥꯒꯤꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯈꯠꯂꯛꯄꯅꯤ ꯅꯣꯏ ꯆꯟꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤꯅꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯔ ꯂꯩꯔꯝꯕ ꯑꯗꯒꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯥꯎꯔꯤ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯃꯔꯥꯡ ꯇꯧꯔꯤꯉꯩꯗ ꯅꯣꯏꯗꯒ ꯄꯥꯎ ꯑꯝꯇ ꯄꯤꯕ ꯅꯪꯍꯧꯗ꯭ꯔꯦ ꯚꯥꯏ ꯑꯗꯣ ꯌꯨꯝꯂꯣꯝꯗꯒꯤ ꯀꯅꯥ ꯂꯥꯛꯀꯦ ꯁꯥꯏꯋꯣꯟ ꯁꯅꯥꯍꯣꯏꯁꯨ ꯌꯥꯎꯔꯛꯄ꯭ꯔꯣ ꯂꯣꯏ ꯂꯥꯛꯑꯦ ꯑꯩꯗꯤ ꯉꯔꯥꯡꯗꯒꯤ ꯄꯥꯈꯠꯃꯟꯗꯅ ꯁꯣꯔꯒꯁꯦ ꯊꯛꯈꯥ ꯑꯣꯜꯂꯒ ꯍꯣꯜꯂꯤꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯣ ꯂꯩꯔꯛꯑꯣ ꯑꯗꯨꯒ ꯅꯣꯏ ꯆꯟꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯃꯤꯟꯅꯔꯨꯔꯁꯦ ꯑꯩꯗꯤ ꯃꯅꯨꯡꯗ ꯃꯤ ꯌꯥꯝꯃꯟꯕꯒꯤ ꯀꯣꯛ ꯉꯥꯎꯃꯟꯗꯅ ꯊꯣꯔꯛꯄꯅꯤ ꯆꯤꯡꯈꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛꯁꯤꯡꯗꯣ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯣꯏꯔꯒ ꯉꯥꯟꯕꯒ ꯄꯨꯟꯅ ꯆꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯋꯥꯔꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯃꯤꯟꯅꯩ ꯆꯤꯡꯈꯩꯅ ꯆꯠꯅ ꯍꯪꯂꯛꯏ ꯀꯃꯥꯏꯅ ꯇꯧꯕꯗ ꯇꯧꯔꯤꯅꯣ ꯂꯩꯅꯥꯒꯤꯗꯨꯕꯣ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯌꯨꯝꯗꯨꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯚꯥꯏ ꯁꯥꯏꯋꯣꯟꯅ ꯃꯔꯣꯜ ꯑꯃ ꯌꯨꯝ ꯍꯜꯂꯦꯁꯦꯅ ꯇꯛꯄꯗ ꯑꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯏꯈꯣꯗ ꯑꯆꯨꯝꯕ ꯂꯪꯂꯥꯡꯁꯤꯗ ꯑꯝꯇꯗꯤ ꯊꯤꯗꯣꯛꯃꯤꯟꯅꯈꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯍꯥꯔꯥꯖ ꯍꯣꯏꯁꯨ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯅꯤ ꯕꯕꯥꯗꯒꯤ ꯏꯃꯥꯅ ꯈꯤꯠ ꯍꯦꯜꯂꯦ ꯋꯥꯁꯟꯕ ꯉꯥꯟꯕꯅ ꯅꯨꯄꯤ ꯑꯣꯏꯕꯩ ꯇꯧꯔꯤꯅꯤꯗ ꯚꯥꯏ ꯏꯃꯥꯅꯤꯗꯅ ꯆꯤꯡꯈꯩꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯃꯀꯣꯛ ꯄꯥꯏꯔ ꯐꯝꯂꯝꯃꯤ ꯆꯤꯡꯈꯩꯅ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯚꯥꯏ ꯉꯥꯟꯕꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯑꯅꯤꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯉꯥꯟꯕꯅ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯨꯄꯤꯗꯨ ꯀꯞꯄꯨꯔ ꯃꯥꯜꯂꯦ ꯅꯣꯟꯈꯠꯂꯛꯄꯗ ꯃꯃꯥꯏꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯂꯝꯃꯤ ꯇꯞꯅ ꯃꯈꯣꯏꯗ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯆꯤꯡꯅꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯆꯤꯡꯈꯩ ꯍꯣꯏꯁꯨ ꯕꯥꯛ ꯇꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯦ ꯅꯆꯥꯁꯤꯡꯗ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯤꯟꯊꯔꯕ ꯄꯤꯗꯨ ꯃꯟꯖꯨꯅꯔꯕ ꯐꯤꯖꯤꯗꯨꯅ ꯈꯖꯤꯛ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯃꯈꯣꯜ ꯁꯤꯔꯤ ꯕꯨꯡꯉꯣ ꯏꯅꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯟꯕꯅ ꯍꯥꯏꯕꯤꯌꯨ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯆꯥꯁꯤꯡꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯄꯥꯡꯖꯒꯦ ꯏꯕꯨꯡꯉꯣ ꯅꯅꯦꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ ꯀꯔꯤ ꯍꯥꯏꯅꯕꯨ ꯍꯧꯔꯁꯤꯒꯦ ꯏꯆꯥꯗꯨꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯛꯇꯝꯗꯨ ꯎꯔꯒ ꯅꯅꯦꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯅꯦ ꯏꯕꯨꯡꯉꯣ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯏꯅꯦ ꯋꯥ ꯀꯣꯏꯊꯣꯛꯄꯤꯒꯅꯨ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯅꯤꯗꯣ ꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯕ ꯃꯈꯩ ꯑꯍꯜꯗꯨꯒꯤ ꯃꯆꯥ ꯂꯩꯍꯧꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧ ꯀꯥꯟꯁꯤꯜꯂꯛꯄꯗ ꯈꯪꯂꯦ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯝꯃꯤ ꯐꯃꯨꯡꯗ ꯃꯆꯤ ꯑꯃꯐꯥꯎ ꯂꯦꯡꯕ ꯉꯝꯗꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯃꯨꯁꯨꯛ ꯃꯨꯅ ꯈꯥꯝꯗꯦꯛꯂꯒ ꯏꯁꯤꯅ ꯇꯨꯝꯂꯝꯃꯤ ꯆꯤꯡꯈꯩꯗꯤ ꯃꯆꯟꯒꯤ ꯃꯩꯋꯥ ꯃꯩꯁꯥ ꯂꯥꯡꯂꯤꯉꯩ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛꯀ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏꯗ ꯆꯩꯅ ꯍꯥꯎꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯈꯤꯕ ꯑꯗꯨꯕꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯎꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯒ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯐꯩꯖꯨꯞꯇꯣ ꯆꯤꯡꯈꯠꯄꯤ ꯁꯥꯍꯨꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯈꯖꯤꯛ ꯃꯃꯤꯠ ꯄꯥꯡꯂꯩ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯏꯃꯥ ꯀꯅꯥ ꯂꯥꯛꯂꯤꯅꯣ ꯅꯕꯨꯡꯁꯤ ꯉꯥꯛꯇꯅꯦ
ichabu kai kai chaninge ima semo uro ibunga tuldu dang hak tang lingsilu ima na chalgine hidak saba matam oire amukta simbikhige hoine isa pharadabani kaisu tawroida sidagidine imaga punna yumda haladabani kitang dang chasillusi champutu inge dawbada machanubi aduna chasillu yadre he yana sadri ne nangbo ima yarani hidak to kadai no piro ai hidak to ina charaga ngaktang pothage mama dusu hatu hidak ki mako khoktok piraga pise tapna ngamda yamna wana machinda solei ima ai mahakamu tauna hanbiyo ba wahaidu da chinkai ga ngan bagasu mapukning da lona khali oh sigi phibam sida nupana su hondok pirambu oire minungsi khangkidre da nupado karigi adok yamna wasili banu imana soidana unahan gani isana ba phana bahana hona kisi aidi phararoye ima aina tawsaru bab ki mahina asidi engonda sibagi dandi isona bibirakpani masida ai kaimta ningamdaba phawdi ai sidringaida amukta diunazake kaptuna hairakpani machagi wahaido tabada mama oibi mahakki thamoidi mache tana kairi yarese nangi ba phatana pangkhan khanjinbado amuk tawranu nabung koi suleiri ikaidro pothage haibado potharo wa yam nganglanu doctor na sutumin pothana ba hairi baduni ima phaisu kase subsin birak lagi hiptharo si haiduna machanu pibo tamne hipthali ngan boy su sanare ba wari do tarabasu karigino phibam duda amuk chingnaruni kaisu thoidokpa khanjin ba tawdana masa son bagi mathwai nungai tadana pukning son thabagi pangang nangan jari bani khandokre ngan baga chingkhai gasu ana bahang bo oinang ha wari batai tawramaga numidang wairam amuk changlake haiduna makoi sogotkre ahal adudi upai leizadaba matau obada nungai traduna ayaw paisa khara yamba yamdaba mateng pangbiramlaga kadudagi chatlukigi haina thorakle phamungdi hiptuna leiriba machanupi edusu tumthaba yadana ngasaidagi wari sanaba loina tari nupa singduna hagotkhibaga mami pangthoktana tapna hanglei ima kanano laklamlibadubo aigi pungbu leibro aikhoigi kanal eiduna hospital sida aigi da maglaklaga mateng pangbiramlibano makhoidi khanglam loiko aina tawzaruba papki mahina ngasi aina asi yona jaina phangzabani aibase puthal chawkredako himi wiba aina tawzaruba papki mahidi idom ta phangzagi ima ai kanagi maphamdasu yeningdi kana amatagi su mateng lawraga hiningdi aidi sekhibana matik chapchar karigi na chabu kanduna thamlamlibano ai wa to pero ima ai si zakragi si haiduna ningamdana kapai tafong khangdraba mama dusu machagi matau bu yingba ngamdraduna machada konsillaga thamui sokna kaplammi khongthang launa thanglaga chatkhiba nupa ani dusu thongnaudagi amuktanga yengsilambada ure mama machana konaraga kaplibado adubu amuk hana changsillaga themluba iyadabana nungaita kadadagi adum thoraklami nongdamba mahakna thengno hainabu insillaklabadi fana mai leiduna chelabusu nanthokpa ngamde haibaduni kaishu khangzaramdaba mahakbusu phatraba mama machagi khulzil thorangna maram oiraga makhoigi imung manung pumnamak tumna manghanbikhraba matamsida phatraba tawriba makhoigisu isor mahakna cherak pirakpagi tanja lakla male leinabu asi yongna fattabagi lambida pusilakliba lenthoi mama machaduni ngasi hospital da yataduna leiramliba nganba chingkai hoidi kanamba ta khangzabanate miyoibagi minungsi yenglaga mateng pangbirambani numidang wairam changlak e hairapna hairamabusu leinadi kaishu yamna thina sokpa nattabadagi
डॉक्टर ने डिचार्ज पेपर पीरमदुना थंगनब नुमितकी नुमिदांग वायरमदा अदुम मयुम तमना हलकली चिंखई दी हॉस्पिटल दा ममा मचल नाबगी नोंग निनी द लैथाबा तारम्मी nganba sayon makhoi pumnamaksu chingkei hoisu hospital da machan nabagi imung manung leiri haiba khangladuna mayum lomda haithadringi da chandigi manak tasu anaba hongbo aina changlammi leina hoina chatkraba tungda chingkei matomda ngasai hairambagi matung inna linthoi mama machai manak changlei ima kai kamai torage doctor na hosipu kai hairige mingangna ibungo leiri sini kaisu thoido ba hen ba haidi anaba se tapna phagalak pangai ba hai baduni ibungo amadudi yaurakte na kaidore ima makhoi di yam kanna aruba anaba natabadagi ngasi adom mayum da hankre kemda khanbi gano ima nacha su leiri busidi nacha na ngamu mating pangani isa ki wahidu tabada ima khoi su yamne benje adobo ibungo ima khoi di iral ne ipot pharabini matam sang ne hinglubagi acha leitrabi samas asigi mahik oiduna mioi kaya gi punsibo lama khang da manghan bi khrabi ibungo khoina phana mating pangbi rabasu isor na pibiri badanti sidagi na thoktuna chen bangam laro maram asina nachal na su makha tana ibungo hoidagi mating lauba pamtre imai jagi punsi de sibangai ni hingliba punsi ni kanadagi su mating lauraroige khalle kaino ima na haibiri basing dubo na chai di baw ta bangam jadre wakalam da tahan biyo ima ichan ge ima gana kanada kari lalu danano asuk chaw ba chairak se isor ma na pibiri bani haina khalli budubo ko na khanglakani ibung ai so asing ba chumba se amuk tang di haidok labge khanna aroi ba sor hondre phawbadi misak amabo yamna wana thiri bani adobo phangba kauba leite mahaksu ima isagi phatraba khujil thorangna awaphamda hanjin tahanbi badagi maphamsida leiba yadraduna mirot oikrabani matam sangli ichadu uba phanglaktaba mahatapni nachalna hanjin uningi haiduna soli basi hazikta da ba khura tarai ngasai mana khankibadadi machana bigi nungsinaba nupa oiraboi khanki chingkhainadi adubu icha hairakpasida pura tayon nakre angakpaga loinana kanabuno ima misakto na chadadi haibiba yaroidra ima khoina fangnaba thiribaduda na chabusu angamu mating panghanbiu aduk langtak na hanglakliba wahangduda mingangsu chingkai da sangtriging lei asing madu haidok papamde pokjel chawe haiba khanglabasu ibungo ima na ngasai haikrabaduni ima icha kanada gi su mating lawba pamdre adubu misakto phangdri makai waphamase haidok pangamlaroi karigumba ima icha na sidringe bisak tuga thengnaba thoklabadi icha gi mafam da su wafam singse khangan ganaba hotna zaramgi hawziki di na jalsina takhraga nungairaroi toklasi adum na tubat ka khibanu dadi chingai suwa makha ta bangamdre icham chamna mating pangning luba khakni lana khan khrabra haina mafam du da kuina lei bangam laktabadagi hoi mai hairamdana tumin thoraklami mingang su kai su khumak khamaktre makhoi mama machagi thokpa adum leihore